Naga isin inaw miyambo hainingay letra nukse yam thagatsari maramdi ainasu asimakni pamami je ngarang gi semge video da moina usittana jum sabhamda moina changaga isagi naga isin inaw gi lamni aduda sabada nupida akananing thok saraga mayam changa khut thaba ja si sexual assault tawba chap manai ni boko aduna naga isin inaw mayam makeup thokpiro haina ngarang video hapsagi baduni adudai duga naga isin inaw mayam na ngasi samaina thoklaga akhoi lambi thingjingba aduga cookie da noina direct results mana pibase yam nungsi haba tare anna cookie haba loop se mayam na soin tamna tamna loi khangbirak toini aduna karma haja phangdoini aduna mayam taseng na ngasi gi pau jiri nungai harawe samaina moibu khar khar amaron dai loina makna chapa gadi moi loina mak gyan tarakani haina khalle aduna noina tawbai noina phangjabani ado adamaina hekta kam kallengam yani khut thapam thokte aduna samaina lambi je moi gi ne pakting na thinking no naga isi naw mya boina haijaning bade moi jam tadi khangalo no khut thai do adu dogin maman do moi da adana chap chana pi ge dabni ana khalle ado myam video je ai social media de phang badai ai ju thawaina dab tor ga hapcharak pani myam si jeng mine si yam nu si yam harawe nga si adana naga isi naw myam boi thagale hai tare samai tawna moi da khara makeup thokhan miro hai tare aduga naga isi naw khai da ju sokpa yade je khangan miro myam Akwai asi ban tauriba maram asi akwai lengmai naga khunda naga nupi amana lengmai nupi amana yum sage haina lam thonba matamda cookie sing ne yum saba yaroi haina mi kun kunthra lagraga akwai naga nupi bu phuki inthaki rep tawge haina tawba mali hachu hatke na tawba mali nupi ama mi kun kunthra na tawba haibasi phagi nate aduna si akhoi naga nupi bu adumaina tawbi akhoi si lambi asida naga gi lambi asida cookie sing bu chat halo hana bana si tawribani lampi a block phat vin cookie le na kun gari hi sa ke tang nan tan ka o dan ta ve itia hong ke ho deu ham ipi hong te da ham ke nai lo he nuam me katen na samomong gari he beven ki kol hung jing mi zat pe he ki o cho he pi ham khat ki lo ki thai mang lo la malang chan kan kap de na veo te sala ai double ngân mà lại cảnh thấy leng voi này in làm con lấy mà khổ lấy mà khổ ở mẹ kẹt mai ai tình đó này tay gari he zahat be thingin te tam lan na te anung langa jang ang thung nai lo dim dan lai he Lemako military station. Kahi, gari ke golden sing. Lang taka ke golden sing gari.